ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯁꯤꯗ ꯀꯪꯂꯩꯄꯥꯛ ꯀꯧꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯌꯨꯝꯐꯥꯜꯗꯒꯤ ꯂꯥꯞꯇꯛꯅ ꯂꯩꯕ ꯈꯨꯜ ꯑꯃꯗꯅꯤ꯫ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯇꯥꯡꯅ ꯁꯥꯠꯆꯕꯤ ꯁꯤꯡꯉꯤ ꯂꯩꯔꯥꯡ ꯈꯟ ꯈꯣꯟꯖꯦꯜꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯣꯏꯊꯨꯝꯕ ꯑꯣꯏꯕꯅ ꯃꯄꯥꯕꯨꯡ ꯆꯥꯎꯔꯦꯜꯅ ꯇꯝꯅꯥ ꯀꯧꯕꯤꯗꯣ꯫ ꯑꯄꯣꯛꯄ ꯃꯃꯥꯅ ꯉꯟꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯀꯦꯊꯣꯛ ꯅꯧꯊꯣꯛꯅ ꯇꯧꯖꯕꯅꯤ꯫ ꯃꯄꯥꯕꯨꯡꯅ ꯃꯆꯜꯕꯨ ꯂꯨꯅ ꯇꯧꯖꯕꯗꯨꯗꯒꯤ ꯃꯕꯨꯡ ꯑꯍꯨꯝꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯕꯨꯡ ꯑꯍꯨꯝꯒ ꯃꯄꯥꯕꯨꯡꯒꯅ ꯑꯗꯨꯛ ꯂꯨꯅ ꯇꯧꯖꯕꯅ ꯇꯝꯅ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯔꯛꯂꯕꯗꯨ ꯐꯥꯎꯕꯗ ꯅꯣꯡꯃꯇ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯍꯩ ꯑꯃꯠꯇ ꯇꯝꯁꯤꯜꯂꯨꯗꯦ꯫ ꯏꯃꯨꯡ ꯃꯪꯒꯣꯜ ꯐꯥꯎꯕ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯁꯤꯠ ꯁꯦꯡꯖꯤꯟꯕ ꯍꯩꯖꯕ ꯅꯠꯇꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯕꯨꯡ ꯑꯍꯨꯝꯅ ꯄꯨꯝꯅꯃꯛ ꯇꯧꯕꯅꯤ꯫ ꯃꯥꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯃꯆꯥ ꯏꯁꯥ ꯁꯥꯅ ꯑꯉꯥꯡ ꯃꯌꯥꯝ ꯈꯣꯝꯖꯤꯟꯗꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ, ꯈꯣꯡꯖꯣꯡꯕꯤ ꯁꯥꯟꯅꯕ, ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯑꯁꯤꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯩꯖꯕꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯗ ꯇꯝꯅꯥꯗꯣ ꯆꯥꯛ ꯈꯪꯂꯥꯝ ꯂꯥꯝꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯕꯨꯡ ꯑꯍꯨꯝꯃꯛ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯅꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯄꯥꯕ ꯍꯣꯏꯗꯨꯕꯨ ꯍꯜꯂꯛꯇꯧ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣꯅꯦ꯫ ꯃꯇꯥꯡꯁꯤꯗꯗꯤꯀꯣ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯛꯑꯝꯗꯤꯅ ꯈꯜꯂꯛꯏꯁꯦ꯫ ꯍꯩꯔꯗꯤ ꯃꯣꯏ ꯉꯥꯏꯗ꯭ꯔꯁꯨ ꯏꯁꯥꯅ ꯀꯣꯛ ꯆꯪꯁꯤꯜꯂꯒ ꯊꯣꯡꯂꯒ ꯆꯥꯔꯨꯕ ꯌꯥꯕꯅꯦꯕ꯫ ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯗꯨꯗꯤꯅꯦ ꯑꯔꯥꯏꯕ ꯈꯣꯡꯆꯣꯡꯕꯤ ꯁꯥꯟꯅꯕꯒꯨꯝ ꯏꯔꯥꯏ ꯂꯥꯏꯕꯁꯨ ꯑꯣꯏꯗꯦ꯫ ꯑꯁꯤ ꯈꯟꯅ ꯇꯝꯅ ꯃꯪꯒꯣꯜꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥ ꯍꯣꯏ ꯃꯕꯨꯡ ꯍꯣꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯉꯛꯇꯨ ꯆꯦꯞꯊ ꯆꯦꯞꯊ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯝ ꯌꯦꯡꯂꯤꯉꯩꯗ ꯃꯕꯨꯛꯁꯤ ꯁꯤꯖꯗꯨ ꯆꯩꯁꯨꯗꯨ ꯇꯦꯛ ꯇꯦꯛ ꯇꯧꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ "ꯏꯁꯨ ꯏꯕꯦꯝꯃ, ꯀꯅꯥꯅꯣ ꯅꯪꯅ ꯅꯉꯛꯇꯨ ꯇꯦꯛꯄ ꯃꯈꯩ ꯌꯦꯡꯂꯤꯕꯗꯨꯕꯣ?" "ꯑꯕꯣꯛꯁꯤ, ꯑꯩ ꯃꯤ ꯌꯦꯡꯕ ꯑꯇꯩ ꯌꯦꯡꯕ ꯅꯠꯇꯤꯌꯦ, ꯄꯥꯕ ꯍꯣꯏ ꯍꯜꯂꯛꯄ꯭ꯔꯥꯅ ꯌꯦꯡꯕꯅꯤ." "ꯏꯆꯦ, ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ? ꯄꯄꯥ ꯃꯕꯨꯡꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯈꯤꯕꯗ ꯅꯣꯡꯃꯇ ꯍꯜꯂꯛꯂꯕ ꯐꯥꯎꯕꯗ ꯅꯆꯨꯡꯗꯕ ꯏꯁꯨꯅ ꯅꯄꯥꯕꯨꯡꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯇꯥꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ?" "ꯑꯕꯣꯛꯁꯤ, ꯑꯩꯅ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯁꯦ ꯃꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯤꯌꯦ, ꯑꯩ ꯆꯥꯛ ꯂꯥꯝꯕꯒꯤꯅꯤ." "ꯑꯩꯅ ꯈꯜꯂꯦꯕ ꯃꯔꯝ ꯂꯩꯇꯅ ꯅꯪꯅ ꯅꯄꯥꯕꯨꯡ ꯍꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯤꯑꯕ ꯅꯠꯇ꯭ꯔꯅꯦ?" "ꯑꯕꯣꯛꯁꯤ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯣ ꯑꯕꯣꯛꯁꯤꯅ ꯑꯣꯏꯅ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯕꯤꯒꯦꯔꯥ? ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ." "ꯏꯁꯨ ꯏꯕꯦꯝꯃ ꯁꯅꯥ, ꯏꯁꯨꯗꯤ ꯅꯄꯥꯕꯨꯡ ꯅꯕꯨꯡ ꯃꯌꯥꯝꯗ ꯑꯣꯟꯈꯠꯇꯅ ꯕꯦꯕꯥꯔꯗ ꯊꯧꯗꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯕꯨ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯕꯦꯕꯥꯔꯗ ꯊꯧꯗꯥꯕ ꯍꯧꯔꯛꯂꯦꯅꯦ." "ꯁꯤꯗꯤ ꯊꯧꯗꯥꯕ ꯅꯠꯇꯦꯗ ꯑꯕꯣꯛꯁꯤ, ꯑꯩ ꯇꯁꯦꯡꯅ ꯍꯩꯇꯕꯒꯤ ꯍꯥꯏꯕꯅꯦꯕ, ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦꯃꯤ." ꯍꯥꯏꯗꯨꯅ ꯇꯝꯅ ꯃꯕꯣꯛ ꯑꯁꯣꯟꯕꯤꯗꯨꯗ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯊꯣꯡꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯁꯤꯖꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯑꯣꯏꯔꯗꯤ ꯃꯁꯨꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯃꯁꯨꯗ ꯍꯩꯖꯗ ꯇꯧꯔꯤꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯊꯨꯅ ꯊꯣꯡꯂꯨꯔꯗꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯍꯜ ꯑꯣꯏꯔꯕ ꯂꯦꯞꯄ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯃꯥꯅ ꯐꯅ ꯃꯁꯨꯕꯨ ꯅꯨꯡꯁꯤꯗꯨꯅꯁꯨ ꯆꯥꯛꯈꯨꯝꯗ ꯅꯍꯥ ꯁꯥꯗꯨꯅ ꯆꯥꯛ ꯊꯣꯡꯂꯨꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ ꯃꯁꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ "ꯏꯁꯨ ꯇꯣꯝꯕꯤꯌꯥ, ꯂꯦꯞꯄ ꯐꯥꯎꯕ ꯆꯨꯝꯅ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯀꯔꯝꯅ ꯆꯥꯛ ꯊꯣꯡꯕ ꯉꯝꯒꯗꯧꯔꯤꯒꯦ? ꯅꯪꯅ ꯌꯥꯝ ꯂꯥꯝꯃꯦ ꯍꯥꯏꯔꯒꯅꯅꯦ ꯑꯕꯣꯛꯁꯤ ꯇꯥꯛꯄꯤꯒꯦ, ꯅꯪ ꯊꯣꯡꯂꯨ ꯂꯥꯎꯅꯦ." "ꯑꯩꯅ ꯊꯣꯡꯕ ꯍꯩꯔꯕꯣ ꯑꯕꯣꯛꯁꯤꯗ ꯊꯣꯡꯕꯤꯌꯨ ꯍꯥꯏꯈꯤꯗ꯭ꯔꯣ? ꯑꯗꯨꯒ ꯑꯕꯣꯛꯁꯤꯅ ꯇꯥꯛꯄꯤꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯑꯋꯥꯡꯒꯤ ꯏꯅꯦꯇꯣꯟꯅ ꯐꯥꯎꯕ ꯇꯥꯛꯍꯜꯂꯕꯅꯤ, ꯍꯩꯌꯨ ꯍꯥꯏꯕ ꯌꯥꯗꯦꯕ." "ꯏꯁꯨꯁꯦ ꯆꯥꯛ ꯊꯣꯡꯕꯗꯤ ꯍꯩꯗꯤ ꯍꯩꯅꯤꯡꯂꯤꯕ ꯑꯣꯏꯔꯦ, ꯍꯩꯌꯨ ꯌꯥꯗꯕꯒꯤ ꯋꯥ ꯑꯣꯏꯔꯦ꯫ ꯀꯥꯏꯗꯒꯤ ꯑꯩꯁꯨ ꯃꯤꯗ ꯁꯨꯝ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯊꯣꯡꯉꯨ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯍꯩꯅꯄꯣꯠ ꯅꯠꯇꯦ, ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯂꯥꯝꯃꯕꯁꯤꯗ ꯏꯀꯥꯏꯈꯤꯒ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯒꯅꯤ ꯑꯕꯣꯛꯁꯤꯗ ꯊꯣꯡꯕꯤꯌꯣꯅ ꯍꯥꯏꯁꯦ ꯑꯩꯅ, ꯂꯥꯝꯕ ꯍꯦꯃꯟꯕꯒꯤ." ꯁꯤꯖ ꯃꯁꯨꯒꯤ ꯋꯥꯗꯨꯗ ꯃꯥꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯁꯨꯗꯨ ꯇꯁꯦꯡꯅ ꯂꯥꯝꯕꯅ ꯂꯣꯏꯔ ꯃꯥꯜꯂꯦ ꯈꯟꯅ ꯏꯇꯞ ꯇꯞꯅ "ꯌꯥꯔꯦ, ꯑꯕꯣꯛꯁꯤ ꯊꯣꯡꯕꯤꯔꯒꯦ. ꯑꯗꯣ ꯅꯪꯁꯨ ꯍꯩꯅꯅꯕ ꯑꯕꯣꯛꯁꯤꯅ ꯇꯧꯔꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯂꯨ ꯂꯥꯎꯅꯦ. ꯍꯩꯅꯤꯡꯉꯤꯗꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯩꯌꯨ ꯌꯥꯕ ꯅꯠꯇꯦꯅꯦ. ꯑꯗꯨꯅ ꯃꯤꯅ ꯇꯧꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯩꯅꯕ ꯇꯣꯏꯅ ꯇꯧꯒꯗꯕꯅꯤꯅꯦ." ꯇꯁꯦꯡꯕꯗꯤ ꯇꯝꯅ ꯃꯕꯣꯛꯁꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯃꯠꯇ ꯅꯥꯆꯪꯅ ꯇꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯆꯥꯛ ꯂꯥꯝꯕꯒꯤ ꯃꯌꯥꯏꯅ ꯍꯣꯏ ꯍꯥꯏꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯃꯉꯛꯇꯨ ꯄꯪꯅꯣꯝꯗ ꯅꯣꯝꯂꯝꯃꯤ꯫ ꯁꯤꯖꯁꯨ ꯃꯁꯨꯅ ꯑꯗꯨꯝ ꯃꯉꯛ ꯅꯣꯝꯕꯗꯨꯗ ꯑꯁꯦꯡꯕꯒꯤ
ꯇꯝꯅꯤꯡꯂ ꯍꯩꯅꯤꯡꯂ ꯃꯥꯜꯂꯦ ꯈꯟꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯕꯣꯛꯁꯤ ꯊꯣꯡꯕꯤꯔꯒꯦ ꯅꯪꯅꯦ ꯂꯩꯔꯪ ꯃꯄꯥꯜꯗꯨꯗ ꯐꯝꯂꯒ ꯌꯦꯡ ꯂꯥꯛꯑꯣ ꯍꯣꯏ ꯑꯕꯣꯛꯁꯤ ꯍꯥꯏꯅ ꯇꯝꯅꯥꯗꯨ ꯇꯝꯅꯤꯡ ꯍꯩꯅꯤꯡꯕ ꯄꯣꯛꯂꯨꯗ꯭ꯔꯕꯁꯨ ꯃꯕꯣꯛꯁꯤꯗ ꯆꯥꯛ ꯊꯣꯡꯍꯟꯕ ꯌꯥꯅꯕꯅꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯇꯞꯂꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯥꯎꯔꯦꯜꯒꯤ ꯃꯇꯥꯎ ꯈꯨꯝꯗꯣꯟꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥ ꯑꯇꯥꯡꯗꯨ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯏꯕꯦꯝꯃ ꯂꯩꯅꯝꯕꯤꯗꯨ ꯃꯆꯥꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯈꯤꯕꯗꯨꯗ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯆꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯏꯕꯨꯡꯉꯣ ꯅꯪ ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯁꯦ ꯑꯧꯏꯃ ꯑꯗꯨꯗ ꯑꯗꯨꯝ ꯊꯝ ꯁꯦ ꯁꯤꯗ ꯊꯝꯃꯦ ꯑꯇꯥꯡꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯌꯣꯄꯥꯛꯇꯨ ꯂꯩꯃꯥꯏꯗ ꯇꯞꯅ ꯊꯝꯗꯨꯅ ꯃꯃꯥꯅ ꯏꯁꯤꯡ ꯊꯝꯂꯤꯕ ꯗꯣꯝꯗ ꯂꯥꯛꯂꯒ ꯏꯁꯤꯡ ꯒꯨꯔꯨ ꯊꯛꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯣꯏꯔꯒ ꯃꯈꯨꯠꯅ ꯃꯆꯤꯟꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯂꯝꯃꯤ ꯏꯃꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯕꯨ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯤꯅꯣ ꯏꯆꯥꯕꯨ ꯀꯔꯤ ꯊꯣꯡꯕ ꯆꯥꯅꯤꯡꯒꯦ ꯏꯆꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯀꯣꯛ ꯊꯣꯡꯂ ꯂꯣꯏꯔꯦꯅꯦ ꯑꯁ ꯏꯃꯥ ꯑꯩꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯀꯟꯅ ꯆꯥꯅꯤꯡꯉꯤꯕꯨ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯈꯥꯒꯤ ꯅꯇꯩꯃ ꯇꯣꯝꯕꯤ ꯍꯣꯏꯗꯣ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯈꯤꯕꯅꯤ ꯃꯣꯏ ꯍꯜꯂꯛꯄꯒꯅꯦ ꯀꯧꯇꯥ ꯑꯃ ꯂꯧꯕꯤꯔꯨꯒꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯏꯃꯥ ꯅꯉꯣꯟꯗ ꯋꯥ ꯑꯃꯁꯨ ꯍꯧꯗꯣꯛꯄ ꯄꯥꯝꯃꯤꯅꯦ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ ꯌꯥꯝ ꯂꯨꯕꯒ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯌꯥꯝꯅ ꯂꯨꯕꯕꯨꯗꯤ ꯅꯠꯇꯦꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯅꯤ ꯅꯈꯣꯏ ꯅꯄꯥꯅ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯔꯨꯔꯁꯤꯅꯕꯨ ꯏꯃꯥꯗ ꯇꯛꯄꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯇꯥꯎ ꯍꯥꯏꯗꯤ ꯕꯕꯥ ꯆꯥꯎꯔꯦꯜꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯁ ꯂꯣꯏꯔꯦ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯃꯀꯣꯛ ꯏꯆꯥꯛ ꯆꯥꯛꯄꯤ ꯑꯉꯥꯡ ꯂꯍꯜꯂ ꯈꯪꯗꯕꯤꯗꯨꯅ ꯑꯣꯏꯔꯗꯤ ꯁꯣꯏꯔꯦ ꯏꯃꯥ ꯅꯪꯅ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕꯗ ꯋꯥꯏ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗꯒꯤ ꯈꯨꯗꯨꯞ 10 ꯍꯦꯟꯅ ꯋꯥꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯁ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯅꯨꯄꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯃꯤꯡꯇꯒꯤ ꯅꯨꯄꯤꯅꯦꯃꯤ ꯀꯩꯅꯣ ꯃꯃꯤꯡꯇꯒꯤ ꯅꯨꯄꯤ ꯍꯥꯏꯁꯤꯅ ꯀꯔꯝ ꯇꯧꯕꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯅꯨꯄꯤꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯒꯨꯟ ꯂꯩꯇꯦꯡ ꯑꯝꯇ ꯌꯥꯎꯗꯕꯗꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯅꯤ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕ ꯃꯃꯤꯡꯇꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯍꯥꯏꯔꯤꯁꯦ ꯑꯁ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯍꯦꯟꯅ ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯌꯥꯝꯅ ꯏꯪ ꯇꯞꯀꯨꯝ ꯇꯧꯗꯥꯏꯅꯦ ꯑꯁ ꯀꯥꯏꯗꯒꯤ ꯏꯪ ꯇꯞꯄꯅꯣꯗ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯞꯁꯤꯟꯅꯕꯒꯤ ꯋꯥꯅꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯥꯝ ꯂꯥꯡꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇꯁꯨ ꯍꯩꯇꯕꯅꯤ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯥꯕꯗꯅꯦꯃꯤ ꯂꯩꯅꯝꯕꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯑꯣꯏꯗꯕ ꯉꯥꯡꯗꯕꯒꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯗꯨꯛ ꯊꯥꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯆꯥꯕ ꯈꯛꯇ ꯍꯩꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗꯗꯤ ꯈꯤꯇꯪ ꯊꯥꯖꯕ ꯋꯥꯠꯂꯤ ꯀꯩꯅꯣꯗ ꯃꯤꯕꯨ ꯆꯥꯕ ꯈꯛꯇ ꯍꯩꯌꯦꯕ ꯋꯥꯗꯨꯗꯤ ꯊꯣꯏꯕ ꯅꯪꯒꯤꯗꯨꯗꯤ ꯃꯗꯨ ꯃꯥ ꯄꯥꯝꯗꯕꯒꯤ ꯍꯩꯖꯤꯟꯕ ꯃꯥꯜꯂꯤꯗ ꯄꯥꯝꯗ꯭ꯔꯒꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯃꯨꯛ ꯑꯗꯨꯗ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯍꯥꯏꯗꯧ ꯁꯔꯨꯛ ꯄꯥꯝꯗꯦꯀꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯃꯥꯅ ꯑꯁꯦꯡꯕ ꯍꯥꯏꯔꯁꯨ ꯃꯃꯥꯅ ꯊꯥꯖꯕꯤꯗꯕꯗꯨꯗ ꯑꯇꯥꯡ ꯁꯣꯔ ꯁꯥꯡ ꯍꯣꯟꯗꯣꯛꯂꯒ ꯍꯣꯏ ꯏꯃꯥ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯔꯥ ꯅꯆꯥꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯤꯁꯤꯗꯤ ꯃꯗꯣ ꯌꯨꯝꯁꯤꯗ ꯅꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯑꯕ ꯏꯃꯥ ꯑꯗꯨꯝ ꯎꯀꯥꯏ ꯇꯛꯂꯅꯤ ꯍꯥꯏꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨꯀꯣ ꯎꯀꯥꯏ ꯇꯛꯇꯣꯏꯁꯦ ꯏꯃꯥꯅꯦ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯑꯇꯥꯡ ꯏꯪꯈꯣꯜꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤꯁꯨ ꯃꯁꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯊꯥꯖꯁꯤꯔ ꯊꯥꯖꯒꯨꯝꯁꯤꯔ ꯍꯥꯏꯅ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯅ ꯇꯞꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯩꯕꯨ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯊꯥꯖꯁꯤꯔ ꯊꯥꯖꯒꯨꯝꯁꯤꯔꯅꯦ ꯑꯣꯏꯗꯕꯕꯨꯗꯤ ꯉꯥꯡꯗꯕ ꯏꯆꯥꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯡꯃ ꯃꯣꯏꯗ ꯆꯠꯂꯨꯕꯗꯨꯗꯗꯤ ꯋꯥꯈꯜ ꯐꯅ ꯇꯥꯅꯗꯤ ꯎꯔꯛꯄꯅꯤ ꯈꯪꯗ꯭ꯔꯦ ꯃꯁꯥꯅꯕꯨ ꯄꯥꯝꯗ꯭ꯔꯗꯤ ꯀꯣꯛ ꯃꯄꯥꯗ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯗ꯭ꯔꯦ ꯑꯃ ꯑꯣꯏꯅ ꯍꯥꯏꯅꯔꯁꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯅꯔꯒ ꯂꯩꯅꯝꯕꯤꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯆꯪꯕ ꯍꯧꯕꯒ ꯃꯆꯥꯅꯨꯄꯥꯅ ꯏꯪꯈꯣꯜꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯃꯥ ꯄꯥꯕ ꯅꯣꯏꯅꯤꯅ ꯅꯃꯧ ꯄꯥꯝꯃꯤꯅꯦꯅ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯋꯥ ꯂꯦꯞꯊꯣꯛꯅꯔꯝꯕ ꯌꯥꯔꯣꯏꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯑꯒ ꯍꯦꯛꯇ ꯆꯠꯈꯤꯒꯗꯧꯅꯤ ꯈꯪ ꯂꯩꯅꯝꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯃꯣꯟ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯃꯥꯏꯁꯤ ꯋꯥ ꯃꯇꯥ ꯑꯃ ꯇꯧꯏ ꯑꯩꯈꯣꯏꯅꯒ ꯁꯤꯂꯨ ꯂꯥꯛꯂꯨ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯂꯩꯅꯝꯕꯤꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯔꯤ ꯁꯥꯖꯔꯒ ꯅꯨꯡꯉꯥꯏꯖꯕꯤꯗꯨ ꯇꯧꯗꯨꯅ ꯃꯇꯣꯝꯇ ꯋꯥ ꯑꯃꯨꯛ ꯍꯥꯏ ꯑꯃꯨꯛ ꯈꯨꯝ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯆꯥꯛꯈꯨꯝꯗꯨꯗ ꯃꯁꯨ ꯃꯕꯦꯟ ꯆꯥꯛ ꯊꯣꯡꯂꯤꯅꯦ ꯇꯧꯔꯤꯕꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯕꯅ ꯂꯣꯏꯔꯝꯃꯤ ꯁꯤꯖꯅꯁꯨ ꯃꯁꯥꯗꯨ ꯀꯟꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯕꯅꯤꯅ ꯃꯁꯨ ꯅꯨꯄꯤꯗ ꯊꯧꯗꯥꯕ ꯃꯈꯩ ꯊꯧꯗꯥꯏ ꯇꯝꯅꯥꯁꯨ ꯍꯩꯇ ꯃꯕꯣꯛꯁꯤꯅ ꯍꯥꯏꯕꯗꯨ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯩꯇꯕꯅꯤꯅ ꯆꯦꯡ ꯑꯣꯜꯂꯤꯅꯦ ꯇꯧꯔꯤꯕꯗꯨ ꯆꯦꯡꯐꯨ ꯃꯄꯥꯜꯗꯨꯗ ꯆꯦꯡꯅ ꯂꯣꯏꯅ ꯏꯁꯥꯏ ꯆꯥꯏꯗꯨꯅ ꯇꯥꯔꯝꯃꯤ ꯏꯁꯨ ꯇꯣꯝꯕꯤꯌꯥ ꯅꯪꯒꯤ ꯆꯦꯡꯑꯣꯟꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯆꯦꯡꯐꯨ ꯂꯩꯔꯦꯝꯕꯤ ꯏꯃꯥ ꯃꯥꯗꯤꯅꯦ ꯆꯦꯡꯐꯨ ꯃꯄꯥꯜꯗ ꯆꯦꯡ ꯇꯥꯕꯁꯤ ꯌꯥꯝ ꯁꯥꯎꯕꯅꯤ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯆꯦꯡꯗꯣ ꯈꯨꯟꯖꯤꯜꯂꯨ ꯍꯣꯏ ꯑꯕꯣꯛꯁꯤ ꯑꯗꯣ
ꯑꯣꯜꯂꯤꯕꯁꯤ ꯍꯥꯟꯅꯨꯛꯇ ꯆꯐꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯑꯩ ꯂꯥꯝꯕꯅ ꯂꯣꯏꯔꯦꯕ ꯍꯣꯏꯁꯤ ꯍꯣꯏꯁꯤ ꯀꯔꯥꯏ ꯀꯣꯝꯄꯥꯛꯇꯨ ꯄꯤꯔꯛ ꯑꯗꯨꯒ ꯑꯗꯨꯗ ꯇꯥꯔꯤꯕ ꯆꯦꯡ ꯃꯔꯨꯁꯤꯡꯗꯣ ꯃꯤꯔꯨꯛ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯈꯨꯟꯖꯤꯜꯂꯒꯅꯦ ꯆꯦꯡꯐꯨꯗ ꯍꯥꯞꯆꯤꯜꯂꯨ ꯍꯣꯏ ꯑꯕꯣꯛꯁꯤ ꯑꯗꯣ ꯏꯟꯁꯥꯡꯗꯤ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯏꯟꯁꯥꯡꯗꯤ ꯍꯣꯔꯦꯟ ꯅꯄꯥ ꯍꯣꯏ ꯅꯕꯨꯡ ꯍꯣꯏ ꯂꯥꯛꯂꯒ ꯊꯣꯡꯍꯜꯂꯣ ꯆꯤꯅꯤ ꯈꯔ ꯊꯨꯝ ꯈꯔ ꯇꯣꯠꯂꯒ ꯄꯥꯡꯅ ꯁꯥꯅꯕ ꯆꯥꯛ ꯑꯕꯣꯛꯁꯤ ꯑꯗꯨꯕꯨ ꯆꯥꯕ ꯌꯥꯒꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯊꯥꯏꯅ ꯅꯄꯥ ꯍꯣꯏ ꯅꯕꯨꯡ ꯍꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯣꯏꯅ ꯆꯥꯔꯛꯂꯤꯕꯅꯤ ꯊꯣꯛꯇꯧꯅꯤ ꯑꯩꯅꯦ ꯆꯥꯛꯁꯤ ꯊꯣꯡꯕꯁꯤ ꯐꯥꯎꯕ ꯑꯁꯨꯛ ꯋꯥꯔꯀꯥꯟꯁꯤꯗ ꯏꯟꯁꯥꯡ ꯑꯃꯃꯨꯛ ꯊꯣꯡ ꯂꯩꯔꯕꯗꯤ ꯕꯩ ꯇꯔꯥꯅꯤ ꯌꯧꯕ ꯁꯣꯏꯔꯔꯣꯏ ꯑꯕꯣꯛꯁꯤꯁꯤꯃ ꯑꯣꯟꯊꯣꯛ ꯆꯥꯛ ꯊꯣꯡꯕꯒꯤꯕꯨ ꯕꯩ ꯇꯔꯥꯅꯤ ꯌꯧꯗꯣꯔꯦ ꯀꯥꯏꯅ ꯅꯪ ꯑꯃ ꯉꯥꯡꯊꯣꯔꯛꯄꯗꯅꯅꯦ ꯑꯕꯣꯛ ꯍꯦꯛ ꯁꯥꯔꯗꯅ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯍꯩꯇ꯭ꯔꯤꯗꯨꯒ ꯃꯤꯒꯤ ꯌꯨꯝꯗ ꯃꯧꯒ ꯑꯣꯏꯔꯗꯤꯅꯦ ꯊꯨꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯣꯏꯗꯅꯅꯦ ꯍꯜꯂꯛꯄ ꯁꯣꯏꯔꯣꯏ ꯍꯣ ꯑꯗꯨꯅꯕꯨ ꯑꯁꯤꯗ ꯌꯧ ꯏꯟꯕ ꯌꯥꯕ ꯅꯨꯄꯥꯗ ꯂꯩꯗꯣꯏꯅꯤ ꯍꯔꯦ ꯃꯆꯤꯟ ꯃꯌꯥ ꯀꯦꯟꯗꯧꯕ ꯋꯥ ꯍꯩ ꯍꯪ ꯍꯥꯏ ꯑꯗꯨꯝꯅ ꯈꯛ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯈ꯭ꯔꯕ ꯅꯕꯣꯛ ꯅꯕꯦꯟ ꯅꯅꯦ ꯃꯌꯥꯝꯗꯣ ꯑꯗꯨꯝꯅ ꯑꯃꯠꯇ ꯇꯧꯈꯤꯕ ꯅꯠꯇꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯃꯈꯣꯏꯗꯤꯅꯦ ꯅꯥꯠꯄꯨ ꯇꯥꯕꯗ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯁꯤꯖꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯅ ꯁꯤꯡꯀ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯨꯗ ꯆꯠꯅ ꯂꯣꯟꯆꯠ ꯀꯌꯥꯁꯨ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯝꯅꯥꯗꯤ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯄꯪꯅꯣꯝꯗ ꯅꯣꯝꯂꯝꯃꯤ ꯃꯁꯨꯅ ꯃꯀꯣꯛ ꯅꯣꯝꯕꯗꯨꯗ ꯁꯤꯖꯁꯨ ꯃꯁꯨ ꯅꯨꯄꯤꯗꯨ ꯋꯥꯈꯜ ꯇꯥꯔꯕꯣꯏ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯜꯂꯨꯔꯤꯕꯗꯨꯒ ꯇꯥꯏꯌꯣꯟꯅꯅ ꯆꯦꯡꯗꯨ ꯈꯨꯟꯖꯤꯟꯕ ꯂꯣꯏꯕꯒ ꯃꯤꯔꯨꯛꯇꯨ ꯍꯦꯛꯇ ꯆꯦꯡꯐꯨꯗꯨꯗ ꯂꯥꯛꯇ ꯂꯪꯁꯤꯟꯈꯤꯔꯝꯃꯤ ꯏꯍꯦ ꯑꯩꯗꯤ ꯃꯁꯤ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯛꯄꯁꯦ ꯑꯗꯨꯝ ꯇꯧꯕꯁꯤ ꯍꯟꯗꯦꯅꯦ ꯃꯁꯦ ꯑꯕꯣꯛꯁꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯏꯗꯤ ꯆꯥꯛꯇꯨ ꯊꯨꯅ ꯂꯣꯏꯅꯕ ꯇꯧꯔꯣ ꯑꯩ ꯂꯥꯞꯃꯅ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯋꯥꯊꯤ ꯋꯥꯔꯦꯝꯃꯨꯛ ꯉꯥꯡꯉ ꯂꯩꯔꯅꯨ ꯏꯁ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯥꯔꯕ ꯍꯣ ꯊꯨꯅ ꯂꯣꯏꯅꯕ ꯇꯧꯔꯒꯦꯀꯣ ꯍꯥꯏꯅ ꯁꯤꯖꯗꯨ ꯍꯥꯏꯔ ꯉꯥꯡꯂꯁꯨ ꯃꯁꯨ ꯅꯨꯄꯤꯅꯁꯨ ꯂꯧꯕꯤꯗꯧꯕ ꯂꯩꯇꯦ ꯈꯟꯅ ꯆꯥꯛꯇꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯀꯕꯛ ꯍꯦꯛꯇ ꯌꯥꯏꯁꯤꯜꯂꯒ ꯀꯣꯊꯗꯨꯅ ꯊꯤꯗꯣꯛꯂꯒ ꯁꯦ ꯏꯁꯨ ꯇꯣꯝꯕꯤ ꯆꯥꯛꯁꯤ ꯀꯥꯝꯂꯒꯅꯦ ꯏꯪꯍꯜꯂꯒ ꯆꯥꯔꯨ ꯂꯥꯛꯑꯣ ꯑꯁ ꯇꯧꯕꯩ ꯇꯧꯕ ꯆꯥꯛꯇꯨꯁꯨ ꯑꯕꯣꯛꯅ ꯀꯥꯝꯕꯤꯕ ꯌꯥꯕꯅꯤ ꯍꯦ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯅꯌꯥꯡꯂꯦꯟꯗꯨꯗ ꯆꯩꯁꯨꯅ ꯑꯣꯏꯅ ꯁꯥꯟꯊꯔꯛꯂꯅꯤ ꯆꯥꯛꯁꯤ ꯐꯥꯎꯕ ꯀꯥꯝꯂꯒ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕ ꯇꯟꯕꯩ ꯅꯠꯇꯦꯕ ꯍꯩꯇꯕꯩ ꯍꯥꯏꯕꯅꯤꯕ ꯀꯅꯥꯒꯤ ꯃꯄꯥ ꯃꯕꯨꯡ ꯃꯌꯥꯝꯁꯤꯅ ꯍꯦꯛ ꯀꯦꯊꯣꯛꯍꯟꯕ ꯍꯦꯟꯃꯟꯗꯅ ꯍꯧꯖꯤꯛꯇꯤ ꯀꯦꯕꯥꯛ ꯊꯣꯛꯂꯦꯕ ꯆꯥꯛꯁꯤ ꯐꯥꯎꯕ ꯀꯥꯝꯂꯒ ꯏꯪꯍꯟꯕ ꯍꯩꯇ꯭ꯔꯦꯕ ꯂꯥꯎ ꯅꯕꯣꯛꯁꯤ ꯀꯥꯝꯒꯦ ꯑꯗꯨꯒ ꯏꯁꯨꯅ ꯍꯥꯎꯅ ꯆꯥꯔꯣ ꯂꯥꯎ ꯍꯥꯏꯅ ꯁꯤꯖꯗꯨ ꯁꯥꯎꯅꯤꯡ ꯃꯁꯨꯗꯨꯗ ꯇꯥꯏꯅꯔꯨꯕ ꯉꯝꯗ ꯆꯥꯛꯇꯨ ꯐꯨ ꯀꯥꯝꯕꯤꯔꯝꯃꯤ ꯇꯁꯦꯡꯅ ꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯥꯁꯤꯡꯗ ꯃꯁꯨ ꯅꯨꯄꯤꯁꯤ ꯅꯨꯄꯤꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯁꯤꯜ ꯈꯔ ꯇꯝꯁꯤꯟꯕ ꯐꯩ ꯍꯥꯏꯕꯗ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯒꯤ ꯋꯥꯗꯨ ꯀꯛꯂꯒ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯦꯛꯇ ꯌꯩꯍꯠꯄꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛꯅꯔꯕ ꯃꯇꯨꯡ ꯃꯇꯣꯝꯇ ꯃꯁꯨꯒ ꯑꯣꯟꯁꯤꯟꯅꯕꯁꯤ ꯁꯤꯖꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯁꯨꯒꯤ ꯀꯩꯁꯨ ꯍꯩꯖꯗ ꯃꯇꯧꯗ ꯀꯟꯅ ꯆꯩꯔꯨꯕꯁꯨ ꯉꯝꯗ ꯌꯥꯅꯕ ꯑꯗꯨꯃꯛ ꯂꯣꯏꯅꯕꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯒꯨꯝꯗꯨ ꯍꯥꯏꯐꯦꯠ ꯈꯨꯟꯖꯤꯜꯂꯒ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯇꯨꯅ ꯇꯝꯌꯥꯀꯨꯔꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯅꯔꯛꯂꯝꯃꯤ ꯆꯥꯎꯔꯦꯜ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯥꯇꯣꯝꯕꯤ ꯄꯥꯕ ꯍꯜꯂꯛꯏꯅꯤ ꯏꯆꯥꯇꯣꯝꯕꯤ ꯁꯤꯖ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯩꯁꯨ ꯁꯨꯗꯨꯅ ꯇꯞꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯒ ꯀꯧꯔꯨꯔꯅꯨ ꯈꯨꯝꯂꯛꯂꯣꯏꯅꯦ ꯁꯥꯟꯅꯕ ꯆꯠꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯕꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎ ꯁꯥꯟꯅꯗꯨ ꯂꯩꯕ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯅꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯒ ꯈꯣꯡꯒꯨꯜ ꯇꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯇꯝꯕꯤꯌꯨ ꯃꯇꯝ ꯑꯣꯏꯔꯦ ꯃꯁꯤꯗꯅꯤ ꯏꯃꯥꯅ ꯍꯥꯏꯗꯧꯕ ꯏꯃꯥ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯃꯥꯕꯨ ꯃꯃꯥꯡꯉꯟꯅ ꯀꯥꯏꯅꯈꯤꯕꯅꯤ ꯈꯟꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯇꯧꯔꯨꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯅꯣꯏꯅꯦ ꯑꯉꯥꯡ ꯌꯣꯛꯄꯗ ꯑꯉꯥꯡꯅ ꯍꯥꯏꯔꯤꯈꯩ ꯇꯧꯔꯕꯗꯤ ꯑꯁꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯈꯟꯊꯕ ꯐꯕꯅꯤꯀꯣ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯑꯉꯥꯡꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯁꯤꯜꯂꯛꯂꯕꯅꯤ ꯃꯥꯒꯤ ꯐꯤꯕꯝꯁꯤꯗ
ꯌꯨꯝ ꯀꯩ ꯄꯥꯟꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯤꯋꯥ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯁꯤꯖꯗꯨ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯥꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯧꯐꯝ ꯈꯪꯗ ꯃꯆꯥꯅꯨꯄꯤꯗꯨ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯅ ꯀꯣꯏꯊꯤ ꯊꯤꯔꯨꯔꯒ ꯃꯆꯥꯅꯨꯄꯤꯗꯨ ꯃꯇꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯊꯦꯝꯅꯧꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯁꯨ ꯇꯝꯅꯥꯗꯦ ꯑꯗꯨꯃꯛ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯈꯣꯝꯗꯣꯟꯅ ꯃꯆꯥꯅꯨꯄꯥ ꯑꯇꯥꯡꯗ ꯃꯥꯒ ꯇꯝꯅꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯕꯅꯤ, ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯥꯡꯂꯤ꯫ ꯑꯇꯥꯡꯁꯨ ꯉꯝꯂꯣꯏ, ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯔꯩ ꯀꯟꯅ ꯌꯦꯠꯂꯤ꯫ ꯑꯆꯧꯕ, ꯏꯄꯥꯒꯤꯗꯤ ꯏꯆꯥ ꯅꯇꯣꯝꯇꯅꯤ, ꯑꯗꯨꯅ ꯅꯃꯥꯒ ꯑꯩꯈꯣꯏꯒꯅ ꯀꯜꯂꯤꯉꯩꯗ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯍꯧꯕ ꯄꯥꯝꯃꯤꯅꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯅꯃꯥꯅ ꯇꯝꯕꯗꯗꯤ ꯏꯄꯥꯅ ꯍꯥꯏꯅꯒꯦ ꯈꯜꯂꯤꯕ ꯏꯕꯦꯝꯃ ꯇꯝꯅꯥꯗꯣ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯥꯏ꯫ ꯏꯄꯥꯒꯤꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯇꯥꯎꯗꯨꯗ ꯃꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅ ꯋꯥꯁꯛ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯏꯄꯥꯒꯤ ꯋꯥꯁꯛꯁꯤ ꯈꯛ ꯀꯥꯏꯍꯟꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯕꯥꯕꯥ, ꯑꯩ ꯅꯣꯏꯅ ꯍꯥꯏꯗꯣ ꯉꯝꯃꯣꯏꯀꯣ, ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯣꯛꯈꯣ꯫ ꯑꯩ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯏꯄꯥꯒꯤ ꯑꯇꯥꯡ ꯏꯕꯦꯝꯃ ꯇꯝꯅꯥꯗꯣ ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯦ ꯐꯖꯩ, ꯏꯪꯁꯨ ꯇꯞꯄꯤ꯫ ꯃꯉꯣꯟꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯗꯅ ꯏꯆꯥꯅ ꯃꯥꯕꯨ ꯄꯥꯝꯗ꯭ꯔꯤꯁꯤ ꯍꯥ ꯀꯩꯗꯅꯣꯕ? ꯑꯁ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯋꯥꯠꯄ ꯑꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯁꯨ ꯁꯣꯅꯣ ꯈꯔ ꯆꯨꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯑꯃꯠꯇꯁꯨ ꯍꯩꯇꯕꯅꯤ꯫ ꯃꯥꯅ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯇꯧꯗꯣꯏꯁꯦ ꯏꯃꯨꯡꯁꯦ ꯈꯕꯩ ꯈꯔ ꯁꯥꯡꯅ ꯑꯣꯠꯄꯁꯤꯗꯅꯤ꯫ ꯍꯩ ꯑꯗꯨꯗꯤ ꯍꯩ, ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯅ ꯊꯕꯛ ꯈꯔ ꯍꯩꯕ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯃꯄꯥ ꯃꯕꯨꯡ ꯃꯌꯥꯝꯅ ꯈꯔ ꯀꯦꯊꯣꯛꯅ ꯌꯣꯛꯄꯒꯤꯅꯤ꯫ ꯑꯗꯨꯃꯛꯅ ꯏꯃꯨꯡꯁꯤꯒꯤ ꯃꯥꯡꯅꯕ ꯇꯧꯅꯤꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯂꯥꯟꯒꯅꯤꯀꯣ ꯅꯨꯄꯥ ꯃꯆꯥ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯋꯥ ꯃꯦꯟ ꯇꯥꯟꯅꯕ ꯆꯠꯂꯗꯧꯅꯤ꯫ ꯑꯇꯥꯡꯅ ꯐꯅ ꯉꯝꯂꯣꯏ ꯍꯥꯏꯔꯁꯨ ꯃꯄꯥꯕꯨꯡꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯨꯀꯨꯝ ꯇꯥꯎꯊꯔꯛꯂꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯄꯥꯝꯗ꯭ꯔꯁꯨ ꯄꯥꯝꯗꯅ ꯌꯥꯕ ꯇꯥꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯤꯖꯗꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯍꯜ ꯂꯩꯅꯥꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯕꯗ ꯆꯥꯎꯔꯦꯜ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯇ ꯆꯠꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯍꯨꯝꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯥꯇꯥꯔꯤꯕ ꯃꯃꯥ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜꯗꯨ ꯏꯀꯟ ꯀꯟꯅꯗꯤ ꯅꯠꯇꯕꯤ, ꯏꯃꯥꯕꯨ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯍꯥ ꯑꯆꯧꯕ, ꯀꯩꯗꯧꯔꯦ? ꯏꯃꯥ ꯏꯁꯥ ꯍꯪꯂꯤꯕꯣ? ꯏꯃꯥ, ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦꯗ, ꯅꯁꯨ ꯅꯨꯄꯥꯁꯤꯡꯅ ꯄꯥꯟꯅꯕ ꯉꯝꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯍꯥꯏ, ꯃꯗꯨ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗ ꯏꯃꯥ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯕꯗꯨꯁꯨ ꯑꯃꯨꯛ ꯍꯣ ꯍꯥ ꯍꯥꯏꯔꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯫ ꯏꯁꯨ ꯇꯣꯝꯕꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯃꯥꯒ ꯀꯣꯛ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯅꯁꯨ ꯑꯉꯥꯎꯕꯤꯗꯨꯒ ꯏꯃꯥ ꯏꯇꯣꯝꯇ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯌꯥꯅꯤ, ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯛꯂꯗꯤ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯊꯕꯛ ꯃꯐꯝ ꯌꯧꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯒꯦ ꯍꯥꯏꯅ ꯆꯥꯎꯔꯦꯜꯗꯨ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯃꯕꯣꯛꯁꯤꯗꯨ ꯅꯥꯗꯨꯅ ꯂꯩꯕꯅ ꯃꯄꯥꯕꯨꯡꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨ, ꯃꯕꯣꯛꯄꯨ ꯌꯦꯡꯁꯤꯜꯂꯝꯃꯨ ꯍꯥꯏꯕꯗꯨꯗ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯔꯛꯂꯕ ꯇꯥꯟꯖꯥꯗꯨꯗ ꯁꯤꯖꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯋꯥꯔꯛꯂꯗꯨꯅ ꯐꯝꯅꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯏꯀꯟ ꯀꯟꯗꯅ ꯃꯁꯨ ꯅꯨꯄꯤ ꯇꯥꯅꯕ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯁꯨ ꯇꯣꯝꯕꯤ, ꯏꯁꯨ ꯇꯣꯝꯕꯤ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯇꯝꯅꯥꯁꯨ ꯃꯕꯣꯛꯁꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯑꯕꯣꯛꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯕꯣꯛꯁꯤꯕꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯁ, ꯑꯩꯗꯤ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯑꯗꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯁꯝꯃꯨꯅꯦ, ꯍꯤꯞꯆꯟꯕꯁꯤ ꯋꯥꯔꯦ, ꯍꯥꯏꯐꯦꯠꯇ ꯐꯝꯒꯦ꯫ ꯑꯁ, ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯩꯒꯗ꯭ꯔꯣ? ꯍꯩꯅꯤꯗ, ꯍꯥꯏꯐꯦꯠꯇ ꯉꯥꯛꯂꯨ ꯂꯥꯎꯅꯦ꯫ ꯍꯣꯏ ꯍꯥꯏꯅ ꯇꯝꯅꯥꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯃꯕꯣꯛꯁꯤꯗꯨ ꯉꯥꯈꯠꯇꯨꯅ ꯐꯝꯍꯟꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯕꯣꯛꯁꯤꯅ ꯑꯗꯨ ꯇꯧꯔꯛꯎ ꯑꯗꯥ ꯇꯧꯔꯛꯎ ꯍꯥꯏꯅ ꯄꯥꯈꯣꯜ ꯄꯪꯁꯤꯗ ꯁꯤꯕꯗ ꯇꯝꯅꯥꯗꯨ ꯄꯣꯞ ꯇꯥꯔꯦ꯫ ꯃꯁꯥꯗꯨ ꯋꯥꯃꯟꯗꯅ ꯀꯞꯅꯤꯡ ꯐꯥꯎꯕ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯀꯤ ꯃꯃꯥꯡꯗ ꯀꯞꯂꯨꯔꯗꯤ ꯃꯕꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯃꯥ ꯈꯪꯖꯤꯜꯂꯒ ꯂꯩꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯕꯨꯡ ꯑꯍꯨꯝꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥꯅ ꯄꯔꯣꯞ ꯆꯦꯟꯊꯣꯔꯛꯂꯒ ꯋꯥ ꯍꯦꯛꯇ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯜꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯕꯨꯡ ꯑꯍꯨꯝꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯅ, ꯏꯆꯟꯇꯣꯝꯕꯤ, ꯁꯤ ꯇꯥꯇꯣꯟꯗ ꯍꯥꯏꯕꯁꯤ ꯏꯆꯟꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯑꯩ ꯏꯇꯣꯝꯇ ꯑꯃꯨꯛ ꯁꯦꯟꯅꯕꯁꯤ ꯌꯥꯝ ꯋꯥꯏꯅꯦ꯫ ꯇꯥꯆꯧ, ꯅꯣꯏ ꯅꯨꯄꯤ ꯊꯤꯔꯣꯕ, ꯑꯩ ꯌꯥꯝ ꯋꯥꯔꯦꯕ꯫ ꯃꯆꯜꯒꯤ ꯋꯥꯗꯨꯗ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯐꯂꯞ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯣꯏꯅ ꯋꯥ ꯑꯝꯇ ꯍꯥꯏꯅꯗꯕꯗꯨꯗ ꯇꯝꯅꯥꯗꯨ ꯅꯤꯡꯉꯥꯏ ꯇꯧꯕꯗꯨ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯏ ꯑꯃꯠꯇ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯔꯣꯏ, ꯉꯁꯤꯃꯛ ꯅꯨꯄꯤ ꯑꯃꯨꯛ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯁꯤꯅꯤ, ꯑꯩꯗꯤ ꯍꯥꯏꯁꯤ꯫ ꯇꯣꯟꯗꯣꯟꯕꯅ,
Ichal tombi taton wahai gise Ichal di maramapuni Hauzik abok na nada layraga Adumna lang khutpado Ai karimta khangde ai di haisini haujimak nupi among poro haisini Nongyay na Masi Aikoy na nungsidana kithoklalabra haibabu Naw yam chawreko Khambana Hey Gyayma Matang zade ko Angang sina mabukning nungsidana Mangayayzabasida Hena mabukning nungsigadab Tamna Mabung halgi wadu tabada Hena kapning lawning tawduna Noidi aina yumsida kayang wana laygese amda khangpote aina si yadrabadu noi ngasidagi kadamta aingondda isan tobina korokpa yaroi noi amta aigi bung oidramne Tonton bana Siltomi Kaigi dumna haribano Tamna Mabung atombabuna Mana ihen hena luna tawi khangbana Angang masadawna Manaka thotot chingkatlaga Peri peri tawduna Taton nangdi aina haiba yaroidra si aina namton poro haibada yaroidra ba Tonton makumpham khangda ngehek lei matamduda masalna makhutta kana singduna pakumpiro haibagum ningai tawsilakpaduda upai leita itap tapna Asau tayay hoina pusilaktana karamna angangai na hana nanamton pusilaktu Khangdi ai amta ai di haisini ngasi ek noi ina masing pusilaktradi ai chakamda sarai haisini Nungyay na Angang nang giningay dumatang zadeda Tayay sawalakanuda Kaigi matang chadabano abok sinangamda layraga noi loina hunduanga chakraga Kaishu haitaba aiga laminu no hunduanga maga kari pibamda layramnidi loina karimda khangpotene ai di haisini kyam tunga simu poro haisini Ado nga simag haidudi kaidagi yagadagi lamhin Chalo nang waramnani haiba khangi Thabay khang pumba ikoy tawrake Hausikpudi noina tawrani ado noina heng chathokhradi kamdauba Masi machinsi pakumda masi Yayma to yari Angang na isi sumbani Aikoy sunahan makaydi asigi wakal thoyna tawudri Yung sibo seksi na yengsinggadaba no piyaydo Mathawdi tarabani Pare Noi gi khangna sanaba layrabadi Ngasi mag them nawduna iporo Mayambagi wadu dabada Manaw anido kaisu haida Tumina dumag liplaga laybaduda Kambado haipet jingnana Noi anibo khangna sanaba kamta laytabro Nongyay na Laybadi layda Adudi masana yaroi siro Nateda masana di kuiraba Chilasi haisi Adudi kok chatlodana Ada Ai isana di taliba Adu wada tawda layran Ko chaloto Nangsu Nanga khangna bibi madu Pudu lau yare Yaman yaramni Ado tasawdi Iyambasu natayimdu laura dawni Mayamagi wadu tabada Manaw anisu Nokti nokning Noktok lubadi yada Nokningbado khangsinbu oina mamay haipet laythoklaga khangnarammi Madu khambasu khanglibani Adubu maduda thoina khanjinda asanupido oina onsillaga makokta nungsina nanbiduna Chaltombe Isalna haibagi matung ina nabunga humag haujimak nana masing lawa saladawni Asengba Ado masak phasabi thabak haibi khalagadi poruko Hoi adu sal imungda ningthijan layro Hoi Ina masing lani nungaire Ngasidaidi ai thabak kamta yawaroi Chabaga thakbaga tawraga sanaraga nungai layrani Nungaire Haina tamnadu harauna kuba khuraga imungda sensin khirammi Masalgi matawduda mabung ahumdudi thamoi kaina masalbu yengduna lehaurammi Khamba tapna tarakadawgi tawriba mapidu thengbu oina mamitu tapna usillaga khunjal tanikna Yayma Atomba Ikoygi selse Kayada mangaw thiriba pangzaribuna yengo Masung mamanabi kaidi Laysabi loina phadana Akiyemawgi wakalda tawnaraba matamsida Mana ngang musay sasadana sanabagi wakalda layribase Sidabu ikoyna matomta abok siga lehenba haise Ikoygi aranba taroidrane Tondon mana Hoidaso chumi Manabu kari khangaidana aboki seba karamna tawni Nongyayna Kaino premgi dhara senthadana amuk tawnarisibo Hojik asumna laybi yama tam nate Chalo Noini sutuna Nangi nupi senaraga Aisu natay mathabado Masan yadrasu higa thimlaga puradawni Nongyayna Aso Chanamaki nupi sema taraba Angang na pangay haibasida sum tawradi Yaroida angang si naong sawbay ganamni Hey ngang dalera Ayna salodi kuksat Haina kambana manaw anibu talamni Manaw anido mayamagi wado itokpa ngamda Matang saba sadaba naidana magi nupi senbani haina satnakhirammi Satkriba manaw anida muni yengduna khambado wakal ngehak tawdra layrammi Adubu kuidi wakal khanglak-laktuna masinda tapna Ihi
ꯑꯩꯅꯗꯤ ꯏꯅꯥꯎꯅꯤꯁꯦ ꯅꯝꯗꯅ ꯇꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯃꯪꯂꯒ ꯋꯥꯈꯜ ꯇꯧꯔꯒ ꯂꯩꯔꯦ ꯃꯣꯏꯅ ꯄꯨꯔꯛꯄꯅ ꯍꯥꯜꯂꯕꯗꯤ ꯑꯩꯒꯤꯗꯣ ꯂꯧꯕ ꯆꯠꯄꯁꯨ ꯏꯀꯥꯏꯅꯤ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯨꯅ ꯑꯩꯒꯤ ꯊꯕꯥꯗꯣ ꯊꯦꯝꯂꯒ ꯌꯨꯝꯁꯤꯗ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯁꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯇꯥꯍꯥ ꯇꯥꯍꯥ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯍꯦꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨꯗꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯈꯪꯂꯝꯃꯤ ꯀꯔꯤ ꯃꯇꯧꯅꯣꯕ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯇꯧꯅꯒꯦ ꯍꯥꯏꯕꯅꯤ ꯍꯧꯅꯗꯕ ꯊꯕꯛꯁꯤꯕꯨ ꯅꯣꯡꯃꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛꯄꯨ ꯄꯨꯂꯞ ꯍꯦꯛꯇ ꯍꯧꯅꯗꯨꯅ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯕꯨ ꯑꯇꯥꯕ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣꯕ ꯍꯥꯏꯅꯗꯧꯔꯤꯁꯤꯕꯣ ꯕꯥꯕꯥ ꯕꯥꯕꯥꯎ ꯇꯥꯆꯧ ꯇꯌꯥꯏ ꯇꯥꯇꯣꯟ ꯃꯣꯏꯗ ꯆꯩꯕꯤꯅꯨꯀꯣ ꯅꯨꯄꯤ ꯆꯦꯜꯂꯣ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕꯗꯤ ꯑꯩꯅꯅꯤ ꯑꯩꯅ ꯅꯨꯄꯤ ꯄꯨꯔꯛꯇ꯭ꯔꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯄꯨꯔꯛꯏꯕ ꯏꯄꯥꯒꯤ ꯕꯦꯝ ꯑꯁꯤꯕꯨ ꯐꯥꯒꯤ ꯌꯥꯕ ꯋꯥꯗꯧ ꯍꯩ ꯅꯣꯏꯁꯨꯅꯤ ꯅꯆꯜ ꯑꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯍꯥꯏꯗꯅꯕꯨ ꯑꯁꯤꯃꯛ ꯍꯦꯛꯇ ꯇꯧꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯍꯥ ꯕꯥꯕꯥ ꯑꯩꯅ ꯆꯩꯅꯨ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯆꯩꯔꯗꯤ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯏꯍꯦ ꯏꯆꯥ ꯁꯥꯎꯕ ꯌꯥꯗꯦ ꯏꯆꯥ ꯁꯥꯎꯕ ꯌꯥꯗꯦ ꯏꯄꯥ ꯆꯩꯔꯔꯣꯏ ꯅꯕꯨꯡꯁꯤꯡꯅ ꯆꯩꯔꯔꯣꯏꯀꯣ ꯆꯥꯎꯔꯦꯜ ꯃꯆꯤꯟꯅ ꯆꯩꯔꯣꯏ ꯍꯥꯏꯅ ꯆꯩꯗ꯭ꯔꯕꯁꯨ ꯃꯃꯤꯠꯅꯗꯤ ꯄꯩꯅ ꯅꯣꯏ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯤꯕꯅꯤ ꯃꯄꯥꯅ ꯆꯩꯔꯛꯄ ꯑꯃꯗꯤ ꯁꯥꯎꯅ ꯌꯦꯡꯂꯛꯄꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯂꯨꯞꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗꯤ ꯇꯧꯐꯝ ꯈꯪꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯔꯤ ꯃꯀꯨꯗ ꯑꯃꯨꯛ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯧꯁꯤꯡꯒꯤ ꯃꯇꯧꯗꯨꯗ ꯆꯥꯎꯔꯦꯜꯗꯨ ꯀꯨꯏꯅ ꯁꯨꯝ ꯂꯩꯊꯔꯛꯂꯕꯗꯤ ꯃꯆꯥꯁꯤꯡꯗ ꯅꯠꯇ ꯃꯥꯁꯨ ꯌꯥꯝꯅ ꯁꯣꯏꯗꯅ ꯏꯀꯥꯏꯕ ꯅꯪꯂꯛꯄ ꯇꯥꯔꯦ ꯈꯟꯅ ꯌꯥꯝꯅ ꯊꯨꯅ ꯃꯆꯥꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯔꯦ ꯂꯦꯞꯇꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯁꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯅꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯏꯪꯒꯤꯠ ꯈꯪꯕꯗ ꯊꯕꯥ ꯃꯥꯅ ꯃꯧ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ ꯉꯥꯏꯈꯣ ꯍꯥꯏꯕꯒꯨꯝ ꯃꯤꯆꯤꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯇꯞꯅ ꯃꯀꯨꯗꯨ ꯑꯣꯟꯁꯤꯜꯂꯒ ꯕꯥꯕꯥ ꯑꯗꯨꯗꯤ ꯅꯃꯧ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯥꯔꯦ ꯏꯄꯥꯅ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯗꯤ ꯆꯪꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯅꯕꯣꯛꯁꯤꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯅꯣꯏ ꯑꯃꯅ ꯈꯔ ꯁꯦꯕꯥ ꯁꯤꯕꯤꯗꯨ ꯌꯦꯡꯁꯤꯜꯂꯨ ꯍꯣꯏ ꯕꯥꯕꯥ ꯏꯅꯥꯎꯆꯥ ꯂꯥꯎ ꯆꯪꯉꯁꯤ ꯐꯖꯕꯤꯅ ꯍꯣꯏ ꯏꯆꯦ ꯏꯅꯥꯎꯇꯣꯝꯕꯤ ꯅꯪꯕꯨ ꯁꯨꯝ ꯂꯦꯞꯅꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯆꯪꯂꯁꯤꯗꯅ ꯀꯦꯊꯕꯤꯅ ꯌꯥꯅꯤ ꯏꯆꯦ ꯍꯣꯏ ꯍꯥꯟꯅ ꯆꯪꯕꯤꯔꯝꯃꯣ ꯑꯩ ꯄꯥꯕꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯔꯛꯈꯤꯒꯦ ꯐꯖꯕꯤꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦꯀꯣ ꯍꯣꯏ ꯀꯦꯊꯕꯤꯗꯤ ꯃꯀꯨꯗ ꯋꯥ ꯍꯥꯏꯈꯤꯅꯤ ꯍꯥꯏꯕꯗꯨꯗ ꯊꯕꯥꯒ ꯐꯖꯕꯤꯒꯗꯨꯗꯤ ꯏꯃꯨꯡꯗ ꯍꯥꯟꯅ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯜ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯉꯛꯅ ꯏꯃꯧꯕꯨ ꯅꯀꯨꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦꯅꯦ ꯏꯆꯜꯁꯤ ꯏꯍꯦ ꯏꯆꯥꯇꯣꯝꯕꯤ ꯅꯅꯝꯇꯣꯝꯕꯤꯅ ꯏꯄꯥꯗ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯦ ꯆꯠꯂꯣ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ ꯏꯁ ꯂꯥꯛꯄꯒꯕꯨ ꯋꯥ ꯑꯔꯨꯕ ꯍꯥꯏꯒꯦ ꯀꯥꯏꯅ ꯍꯥꯏꯅꯦ ꯉꯝꯃꯤꯍꯦ ꯏꯅꯝꯇꯣ ꯅꯪꯗꯤ ꯀꯦꯊꯕꯤ ꯇꯝꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯐꯥꯎꯕ ꯊꯥꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯀꯨ ꯂꯩꯕꯒ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠ ꯑꯣꯏꯕꯒ ꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯇꯨꯕ ꯌꯥꯗꯦ ꯈꯟꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯔꯦꯜ ꯃꯇꯥꯡꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯂꯨꯔꯕꯗꯤ ꯏꯆꯥ ꯅꯥꯏ ꯈꯟꯈꯤꯅꯤ ꯈꯟꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯏꯄꯥꯒꯤ ꯇꯣꯝꯕꯤ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯆꯠꯂꯣ ꯏꯃꯨꯡꯗ ꯅꯅꯝꯇꯣꯟꯒ ꯑꯩ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯒꯦ ꯑꯩꯅ ꯇꯥꯔꯁꯨ ꯀꯩꯁꯨ ꯍꯥꯏꯕꯤꯔꯣꯏꯗꯕꯗ ꯑꯔꯣꯟ ꯑꯊꯨꯞ ꯋꯥ ꯍꯥꯏꯅꯤ ꯀꯥꯏꯅ ꯍꯥꯏꯁꯦ ꯐꯗꯧꯗꯤ ꯃꯥꯟꯗꯦ ꯑꯁꯤ ꯍꯥꯏꯅ ꯇꯝꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯆꯥꯎꯔꯦꯜ ꯋꯥꯈꯜꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯗꯣ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯂꯦꯞꯂꯤꯕ ꯃꯃꯧꯗꯨ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯏꯇꯞ ꯇꯞꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧꯅ ꯏꯀꯨꯗ ꯍꯥꯏꯅꯤꯡꯂꯤꯕꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦ ꯕꯥꯕꯥ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯆꯥ ꯍꯥꯏꯕꯕꯨ ꯅꯤꯡꯉꯣꯜꯁꯨ ꯄꯤꯕꯥꯁꯨ ꯑꯩ ꯏꯇꯣꯝꯇꯅꯤꯗꯣ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯌꯧ ꯏꯟꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯐꯥꯗꯣꯛ ꯄꯨꯟꯊꯣꯛꯅꯕ ꯇꯧꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯤ ꯑꯩꯈꯣꯏꯕు ꯑꯥꯗ ꯂꯩꯖꯕꯒꯤ ꯑꯌꯥꯕꯗꯣ ꯄꯥꯕꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯅꯃꯧꯅ ꯋꯥ ꯍꯧꯗꯣꯛꯆꯕꯅꯤ ꯆꯥꯎꯔꯦꯜ ꯃꯆꯥ ꯄꯤꯕ 3 ꯁꯨꯖꯔꯕꯁꯨ ꯑꯃ ꯍꯦꯛ ꯋꯥꯠꯄꯗ ꯊꯃꯣꯏꯗ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯟꯕꯗꯧꯅ ꯐꯥꯎꯔꯤꯕꯅꯤ ꯃꯗꯨꯗꯩꯗꯨꯗ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯧ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯦꯠꯅ ꯈꯥꯏꯅꯔꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯃꯛꯄꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯝꯂꯣꯝꯗꯁꯨ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯗꯕꯗꯤ ꯌꯥꯗꯅ ꯐꯔꯦ ꯅꯣꯏꯒꯤꯁꯨ ꯑꯍꯜꯗꯨ ꯃꯈꯣꯏ ꯈꯛꯇ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤನ ꯂꯩꯇ꯭ꯔꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯕ ꯇꯥꯔꯦꯗꯅ ꯄꯥꯕꯕꯨ ꯀꯔꯤ ꯃꯊꯦꯜ ꯍꯥꯞꯄ ꯄꯥꯝꯕꯤꯕꯒꯦ ꯅꯃꯣ ꯍꯦꯛꯇ ꯊꯣꯡꯖꯔꯨꯒꯦ ꯌꯥꯔꯦ ꯅꯣꯏꯅ ꯊꯣꯡꯅꯤꯡꯕ ꯑꯔꯩꯕ ꯃꯍꯦꯛꯇ ꯊꯣꯡ ꯆꯠꯂꯨ ꯏꯃꯨꯡꯗ ꯄꯣꯊꯥꯔꯨꯔꯣ
ꯐꯅꯤ ꯄꯥꯕ ꯑꯗꯨꯗꯤ ꯅꯃꯧ ꯆꯪꯖꯔꯦ ꯍꯥꯏꯅ ꯀꯦꯊꯕꯤꯗꯨ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯄꯥꯝꯗ ꯌꯧ ꯏꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯅꯤ ꯈꯟꯅ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯑꯣꯏꯔꯁꯨ ꯏꯃꯨꯡꯗꯨꯗ ꯑꯅꯥ ꯑꯌꯦꯛ ꯂꯩꯕꯅ ꯀꯟꯅꯗꯤ ꯂꯥꯡ ꯈꯣꯠꯇꯅ ꯇꯧꯔꯝꯗꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝ ꯑꯍꯨꯝꯃꯛ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯝꯃꯤ ꯑꯗꯨꯝꯅ ꯑꯍꯜ ꯂꯃꯟ ꯌꯥꯟꯅꯗꯨꯅ ꯂꯣꯏꯅꯃꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯤꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛꯀꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯍꯧꯍꯧ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯇꯣꯟꯗꯣꯟꯕꯒ ꯀꯦꯊꯕꯤꯒꯗꯨ ꯃꯐꯤ ꯌꯣꯝꯗꯨꯅ ꯃꯄꯥꯝꯗ ꯆꯠꯅꯕꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯝꯅꯥꯗꯨ ꯏꯉꯛ ꯉꯛꯅ ꯇꯥꯇꯣ ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯇꯣꯟꯗꯣꯟꯕ ꯃꯆꯜꯒꯤ ꯋꯥꯍꯪꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯀꯦꯊꯕꯤꯗꯨ ꯃꯥꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯍꯣꯏ ꯏꯄꯥꯝꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯔꯥꯡꯗ ꯃꯉꯥꯅꯤ ꯆꯥꯛꯀꯧꯔꯒ ꯏꯅꯝꯃ ꯅꯣꯏꯕꯨ ꯅꯄꯥꯝꯗ ꯆꯪꯕ ꯌꯥꯕ꯭ꯔꯅꯦ ꯊꯥ ꯐꯥꯕ ꯆꯠꯅꯗ꯭ꯔꯗꯤ ꯆꯪꯅꯕ ꯌꯥꯗꯗꯥꯏꯅꯦ ꯏꯆꯜꯏꯕꯦꯝꯃꯗꯤ ꯑꯣꯟꯊꯣꯛꯅ ꯈꯪ ꯍꯩꯈ꯭ꯔꯦꯗ ꯅꯍꯥꯟ ꯃꯈꯩ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯖꯗꯕꯤ ꯁꯥꯔꯤꯕ ꯑꯣꯏꯔꯦ ꯏꯅꯝꯇꯣꯟ ꯑꯩꯅ ꯍꯥꯏꯁꯦ ꯑꯈꯪ ꯑꯍꯩ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯏꯃꯥ ꯁꯥꯕꯤ ꯅꯪꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯌꯥꯗꯦꯅ ꯇꯧꯔꯤꯕꯗꯣ ꯄꯥꯕꯗ ꯑꯣꯏꯅ ꯍꯪꯉꯨ ꯑꯩꯈꯣꯏꯅ ꯆꯠꯇꯧꯔꯤꯕꯁꯦ ꯄꯥꯕꯅ ꯌꯥꯕꯒꯤꯅꯤ ꯌꯥꯔꯤꯕ ꯅꯪꯁꯨ ꯇꯣꯛꯑꯣꯕ ꯑꯉꯥꯡꯁꯤꯒ ꯁꯤꯟꯅꯔꯒ ꯆꯞ ꯃꯥꯟꯅ ꯈꯠꯅꯕ ꯉꯝꯃꯤ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ ꯇꯣꯟꯗꯣꯟꯕ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯇꯝꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯄꯥꯕꯥ ꯄꯥꯕꯥꯎ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯕ ꯃꯆꯥꯅꯨꯄꯤꯅ ꯂꯥꯛꯇꯨꯅ ꯀꯧꯕꯗꯨꯗ ꯁꯥꯎꯔꯦꯜꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯔꯞ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯍꯥ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯍꯩ ꯇꯣꯝꯕꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯅꯪꯅꯗꯨ ꯀꯟꯅ ꯀꯧꯔꯤꯕꯣ ꯄꯥꯕꯥ ꯇꯥꯇꯣꯟꯒ ꯏꯅꯝꯇꯣꯟꯒꯁꯦ ꯃꯣꯏ ꯃꯄꯥꯝꯗ ꯆꯠꯅꯤ ꯍꯥꯏꯌꯦ ꯄꯥꯕꯅꯁꯨ ꯌꯥꯏ ꯍꯥꯏ ꯀꯦꯊꯕꯤ ꯃꯥꯁꯨ ꯃꯀꯨꯅ ꯍꯥꯟꯅ ꯌꯥꯈꯤꯕ ꯑꯣꯏꯕꯅ ꯇꯨꯃꯤꯟꯅ ꯂꯩꯅꯤꯡꯗ ꯃꯆꯤꯟꯗꯨ ꯍꯦꯛꯇ ꯈꯨꯝꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯟꯗꯣꯟꯕꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯗꯨꯗ ꯂꯩꯅꯤꯡꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯆꯥꯎꯔꯦꯜ ꯃꯥꯁꯨ ꯃꯥꯅ ꯍꯥꯟꯅ ꯌꯥꯊꯣꯛꯂꯨꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯌꯥꯕꯒꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯕꯥ ꯇꯥꯇꯣ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯕ ꯏꯆꯜꯏꯕꯦꯝꯃ ꯅꯕꯨꯡꯁꯤ ꯍꯥꯟꯅꯒꯨꯝꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯄꯪꯂꯩ ꯂꯩꯕꯗꯣ ꯅꯠꯇ꯭ꯔꯕꯅꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯍꯥꯟꯅꯗꯧꯅ ꯍꯦꯡꯉꯣ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯦꯀꯣ ꯄꯥꯕꯥ ꯅꯃꯧ ꯍꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯅꯨꯄꯥ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯦꯊꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯟꯗꯣꯟꯕꯁꯨ ꯃꯆꯜ ꯃꯄꯥꯕꯨꯡꯕꯨ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯃꯇꯨꯅ ꯍꯦꯜꯂꯦ ꯈꯟꯅ ꯑꯗꯨꯃꯛ ꯃꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯦꯊꯕꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯄꯨꯔꯣꯏꯕ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯨꯁꯤ ꯇꯧꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯌꯥꯔꯣꯏ ꯈꯟꯅ ꯋꯥꯈꯜꯗꯨ ꯐꯠꯇꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯅ ꯏꯇꯞ ꯇꯞꯅ ꯃꯧ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗ ꯂꯧꯇꯥꯅꯕꯗꯒꯤ ꯍꯧꯔꯒ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯊꯕꯛ ꯏꯃꯨꯡ ꯃꯅꯨꯡ ꯂꯝꯇꯨ ꯁꯤꯆꯤꯟ ꯁꯦꯟꯖꯤꯟꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯂꯒ ꯂꯩꯈꯤꯔꯝꯃꯤ ꯆꯥꯛ ꯊꯣꯡꯕꯗꯨ ꯐꯖꯕꯤꯒꯤ ꯄꯥꯂꯤ ꯇꯥꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯪꯁꯤꯟꯅꯗ ꯃꯥꯏ ꯀꯥꯗ ꯀꯔꯤꯅꯣ ꯂꯣꯟꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯁꯤꯜꯂꯒ ꯁꯥꯏꯗꯨ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗ ꯐꯖꯕꯤꯁꯨ ꯃꯁꯥꯗꯨ ꯑꯍꯤꯡꯗ ꯃꯄꯨꯔꯣꯏꯕꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯨꯕꯒꯤ ꯄꯨꯡꯊꯤꯟ ꯊꯤꯟꯗꯣꯛꯇꯨꯅ ꯍꯧꯒꯠꯄ ꯇꯟꯗꯅ ꯍꯧꯒꯠꯂꯛꯂꯝꯗꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯇꯨꯡꯗ ꯃꯥꯗꯤ ꯆꯥꯛꯇꯣ ꯃꯁꯤ ꯑꯍꯜꯅ ꯊꯣꯡꯂꯝꯃꯅꯤ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯧꯒꯠꯆꯔꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤꯕꯅꯤꯅ ꯂꯩꯔꯪꯗꯨ ꯃꯩꯐꯝ ꯑꯃꯠꯇ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯁꯤꯟꯗꯨ ꯍꯥꯏꯐꯦꯠ ꯄꯣꯝꯊꯣꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯒ ꯐꯝꯃꯦꯟ ꯀꯥꯗ ꯂꯩꯔꯤꯕ ꯃꯁꯤ ꯑꯍꯜꯗꯨ ꯇꯥꯟꯅꯕꯅꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯃꯤꯁꯤꯡꯅꯦꯅ ꯃꯕꯨꯡ ꯅꯕꯨꯡ ꯐꯠꯅꯗꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯈꯟꯅ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯟꯗꯅ ꯍꯦꯛꯇ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯐꯖꯕꯤꯅ ꯍꯥꯏꯔꯤꯗꯨ ꯇꯥꯕꯗ ꯊꯕꯥꯗꯨ ꯍꯦꯛꯇ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯈꯣꯟꯗꯨ ꯀꯜꯂꯞꯅ ꯍꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯅꯥꯗꯅꯣ ꯀꯅꯥꯗꯅꯣꯕ ꯄꯥꯟꯕ꯭ꯔꯣ ꯏꯆꯦ ꯍꯣꯏꯗ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯀꯥꯏꯅ ꯑꯇꯝꯅꯅ ꯑꯩ ꯇꯥꯅꯕ ꯍꯥꯏꯔꯤꯃꯛꯇꯗ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯦ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯍꯦ ꯅꯪ ꯏꯆꯦꯒꯤꯁꯤꯕꯨ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯍꯦꯛꯇ ꯐꯨꯗꯧꯔꯤꯕꯅꯤ ꯀꯔꯤ ꯑꯩꯕꯨ ꯐꯨꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯊꯥꯡꯇ ꯁꯔꯤꯠ ꯁꯔꯥꯛ ꯁꯥꯟꯅꯕꯤꯅꯤ ꯈꯪꯂꯕ꯭ꯔꯣ ꯅꯪꯒꯨꯝꯕ ꯑꯃ ꯍꯥꯏꯗꯠꯄ ꯍꯥꯏꯁꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯀꯣ ꯑꯗꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯌꯦꯡꯅꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯑꯅꯤꯗꯨ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯄꯪꯊꯥꯗ ꯊꯥꯖꯤꯟꯅꯔꯝꯃꯤ ꯄꯪꯀꯥꯎꯗ ꯀꯥꯎꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯅ ꯈꯣꯡꯅꯕꯒꯤ ꯈꯠꯅꯕꯒꯤ ꯃꯈꯣꯜꯗꯨꯅ ꯏꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯕꯣꯛꯁꯤꯗꯨꯗꯤ ꯑꯅꯥꯕ ꯍꯧꯔꯛꯂꯝꯃꯤ
ꯃꯕꯣꯛꯁꯤꯡꯅ ꯑꯅꯥꯕ ꯍꯧꯔꯛꯂꯕꯗ ꯇꯝꯅꯥꯗꯣ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯅꯝꯍꯜ ꯏꯅꯝ ꯌꯥꯏꯃ ꯑꯕꯣꯛꯁꯤꯗꯣ ꯑꯅꯥꯕ ꯍꯧꯍꯧꯔꯦ ꯈꯠꯅꯔꯤꯗꯣ ꯑꯝꯇ ꯂꯦꯞꯄꯨ ꯀꯩꯗꯧꯒꯦ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯃꯕꯣꯛꯁꯤ ꯑꯅꯥꯕ ꯍꯧꯔꯦ ꯇꯥꯕꯗ ꯆꯞ ꯂꯦꯞꯅꯈꯤꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯑꯅꯤꯃꯛꯇꯨ ꯋꯥꯗꯤ ꯍꯥꯏꯅꯗꯕꯤ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯇꯣꯏꯅ ꯇꯧꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯒ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨ ꯂꯩꯔꯤꯕ ꯁꯤꯖꯗꯤ ꯑꯅꯥꯕ ꯍꯦꯛ ꯍꯦꯟꯖꯤꯟꯕꯗꯒꯤ ꯁꯧꯔꯦꯜꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯧ ꯑꯅꯤꯗꯨ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯃꯧ ꯑꯅꯤꯗꯨ ꯃꯀꯨꯍꯣꯏ ꯃꯆꯜꯍꯣꯏꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯂꯝꯗꯦ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯅꯝ ꯃꯁꯤꯡ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯈꯜꯂꯝꯕ ꯇꯝꯅꯥꯗꯨꯗꯤ ꯅꯤꯡꯖꯕꯒ ꯄꯨꯡꯀꯥꯏ ꯀꯥꯏꯕꯒꯤ ꯐꯤꯕꯝꯗꯅꯤ ꯃꯅꯝ ꯑꯅꯤꯗꯤ ꯃꯈꯣꯏꯒꯤ ꯃꯀꯥꯗꯅꯤ ꯍꯣꯠꯅꯔꯤꯕ ꯑꯗꯨꯅ ꯑꯇꯩꯗꯤ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯗ ꯃꯥꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯄꯨꯝꯅꯃꯛ ꯚꯥꯔ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯣꯡꯃꯗꯤ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯇꯝꯅꯥꯗꯨ ꯂꯣꯟꯅ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯗ ꯇꯥꯁꯤꯜꯂꯒ ꯁꯨꯁꯨꯠ ꯇꯧꯗꯨꯅ ꯑꯣ ꯑꯩꯅꯗꯤ ꯏꯅꯝꯃꯁꯤꯡꯁꯤ ꯂꯥꯛꯂꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯔꯨꯕ ꯑꯗꯨꯒ ꯃꯣꯏꯅꯗꯤ ꯏꯕꯨꯡꯁꯤꯡꯁꯨꯅꯤ ꯊꯥꯏꯅꯗꯤ ꯃꯆꯜ ꯑꯩꯕꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯝꯕꯗꯨꯅ ꯃꯇꯨ ꯂꯥꯛꯂ ꯃꯇꯝꯁꯤꯗꯗꯤ ꯃꯇꯨꯅ ꯍꯦꯜꯂꯦꯅ ꯑꯩꯒꯤ ꯋꯥꯒ ꯑꯝꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦꯕ ꯑꯗꯨꯝꯅ ꯄꯦꯟꯗꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯑꯉꯥꯡꯅ ꯑꯍꯜ ꯁꯥꯒꯠꯄꯤ ꯑꯄꯤꯛꯄꯤꯗꯨ ꯂꯥꯛꯇꯨꯅ ꯃꯁꯤꯒꯤ ꯄꯨꯛꯅꯤꯡꯗꯨ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯅꯕ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯗꯨꯅ ꯂꯣꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯇꯝꯅꯥꯁꯨ ꯍꯩꯇ ꯋꯥꯅ ꯍꯣꯠꯅꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯈꯔ ꯍꯩꯔꯛꯂꯕꯅꯤ ꯑꯗꯨꯅ ꯃꯥ ꯋꯥꯕ ꯈꯔ ꯐꯔꯦ ꯈꯜꯂꯛꯄ ꯃꯇꯥꯡꯗꯨꯗꯅꯤ ꯃꯕꯨꯛ ꯑꯁꯣꯟꯕꯤꯗꯨꯁꯨ ꯑꯅꯥꯕ ꯀꯟꯕ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯗꯦ ꯑꯗꯨꯝꯅ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯄꯗꯨꯗ ꯇꯝꯅꯥꯗꯨ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯥꯅ ꯑꯗꯨꯝꯅ ꯍꯤꯡꯅꯤꯡꯗꯕ ꯃꯇꯥꯡ ꯈꯨꯗꯤꯡ ꯃꯅꯥꯎ ꯊꯣꯛꯄꯤ ꯑꯄꯤꯛꯄꯤꯗꯨꯅ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯤꯡꯅꯤꯡꯅꯕ ꯏꯅꯣꯠ ꯍꯥꯞꯄꯤꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥꯗꯨ ꯊꯦꯡꯅꯕ ꯍꯩꯔꯛꯇꯨꯅ ꯍꯤꯡꯕꯒꯤ ꯂꯥꯟꯐꯝꯗ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯔꯛꯂꯝꯃꯤ ꯃꯕꯨꯡ ꯑꯇꯣꯝꯕꯗꯨꯅ ꯀꯝꯗꯧꯔꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯎꯪ ꯏꯟꯗꯨꯅ ꯂꯩꯕꯗꯨ ꯃꯇꯨꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯕꯅ ꯅꯨꯄꯥ ꯃꯥꯅ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯠꯅꯗꯨꯅ ꯂꯩꯕꯅ ꯁꯦꯜ ꯇꯥꯜꯂꯨꯗꯕꯅ ꯂꯩꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯌꯣꯜꯂꯒ ꯆꯥꯈꯤꯕꯗꯒꯤ ꯂꯩꯐꯝ ꯁꯥꯐꯝ ꯑꯃꯠꯇ ꯂꯩꯔꯛꯇꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ ꯍꯥꯏꯔꯝꯕ ꯃꯌꯨꯝ ꯑꯁꯦꯡꯕꯗꯨꯗ ꯏꯀꯥꯏ ꯈꯪꯗ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯂꯩꯔꯝꯃꯤ ꯃꯕꯨꯡ ꯌꯥꯏꯃꯁꯨ ꯃꯕꯨꯡ ꯑꯍꯜꯁꯨ ꯑꯗꯨꯃꯉꯥꯏ ꯇꯣꯉꯥꯟ ꯆꯥꯕ ꯀꯨꯏꯅꯗ꯭ꯔꯤꯉꯩꯗꯗꯤ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯝꯕꯗꯨ ꯃꯆꯥ ꯑꯃꯃꯝ ꯑꯅꯤ ꯌꯥꯎꯅꯔꯛꯄꯗꯒꯤ ꯃꯆꯥꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯃꯨꯡ ꯄꯨꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯋꯥꯕꯅ ꯐꯦ ꯂꯥꯎꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯇꯝꯅꯥꯗꯨ ꯃꯕꯨꯡ ꯃꯅꯝ ꯃꯌꯥꯝꯅ ꯋꯥꯅ ꯂꯦꯟꯕꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯧ ꯑꯍꯨꯝꯗꯨꯁꯨ ꯋꯥꯈꯜ ꯇꯥꯅꯔꯛꯇꯨꯅ ꯃꯆꯜ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯝꯃꯤ ꯇꯝꯅꯥꯁꯨ ꯃꯅꯝ ꯑꯍꯨꯝꯅ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯗꯨꯗ ꯃꯥꯒꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯔꯝꯃꯤ